Ahingi pung ama hele michik mirau khol tadaba matamni Mekiras balcony duda manglaga famlaga lay WakhaL so mawang khali karigi matung kari tauba yai haiduna Mekiras taplapna sole Yaikhom bana oiramdradi kanana Khanba yaba khali WakhaL kaya hangjai matomta wahang kaya amaso adobo paukhumdi phangde Asomna ngaihak leiringai cheraksida khanghaudana chingyaromdagi nongmai makhol ama tare Mekiras makhol duda ingak ngakna chingyaromda yengduna lay makhol du tabada tumlamba sinthoiba hogale aduga Mekiras ki manakta changlay nongmai giro Mekiras hoi haibagum mangaktunom lay sinthoiba nakanda thariba legi chawkri duda famthare aduga table dagi churup box tu lauduna machai ama lauthoklaga chamlaga thai aduga taplab Mekiras ta onsinduna haire nang ngasai liba wari duda chamamna ba maleri Mekiras sinthoiba da haifet yenglay aduga karamba mata ningthemna potu fanglaba matungda natra ma series sigi matangda haidi ke sigi wahudagi Mekiras makhatara utari haibagi mawongda tumin lay ningthemge misi se kamjongna sike murder tawe haina kibani asibak jang phangkibro chap chabadi khangde phangi natraga phangde ningthem mangkhibagi numit 10 muk leiraba matungda asibak jang amadi phangkibani adu masak tumadi khangkhidabani maramdi leiramiba phibamdo ihingna hingsa duna leiramki mama idu blade kumba thangumba ne yan khaiduna thanambani aduda mangkhibaga phangle iduga mapa chanabagi so anamba lotion kiba si madang se ei kamdong na khanghodribano ei bhabta jai nang family ga punna pune da lekiba matang doiramni manipur da lekidaba mata paudi khra ta kibani adubu phasana mapung oina di khangkide aiso jail da leiribagi matang dani mana siribado letter na karam kanda mangasi mangani haibagi ngarang aduai da pirambani adugi letter do hek pirambagani mangkhre haina wawa launa krisi ai pungak ngakibani marak sida yam ngakpa pawam sulei senthoiba khangning balang taknaba mityeng da yengduna wadu makhatar o haibagi mawongda Mekiras da yengi Mekiras so gyan tabagi mawongda wadu adumak makhatar aduna ningthemgi macha ani su yai macha nupi matang na dro aina tabada amani haina taki adoba ningphung ngangna kibani macha bu lotsinduna thambagi ne haiduna adudi khana waya ba wam suleini kaiwa macha aduna mapani khanglakpadagi hatlakpa ma pen dabagi report singdugi nataba adu wiramgadawa mande ma masana sini khangjari masase aruba phibam amada leire khangjarabani ma ningonda letter piramlaga nongalagani mangi haidana wa launa kiba sum oiba yaba wa yam thokle matangsida sinthoiba wadu munna tai WakhaL choithoktana aduga taplapna adu nangna machanu pa ama leire haiba pausi kana dei tarino jail da policing na haina badai tarakibani ngai kone case to lotion kibro lotion deda case close to sinri makhoi family na makhoi family na kaige aduklu ba case to irai laina close to kriba paisa yam changani khanbagi oba chalo oiramoi paisa wate ningthem hogi mong adum lengbani paisa gi di thoina problem leramoida adudi oiba yaba wada mi atopana force tawduna case close tawhanba khanaba yai aduna tana topa leite sinthoiba chair duda tapna nga thakre aduga taplapna haire Yaikhom bana pumna makki makok oigadawribra meki sinthoibagi waduda taplapna haiba ngamde mana taba topa malairamlade haidana yam jingnale asomna numittuma hokre mathangi numitni
Mekiras hoi hamu hamu dumak lei ahong balaite adubu mani tombadi mani tomba tasengna case mayam duna makuk du ngaure asiba miyoi adugi imungi miyoi shing unarubadagi hena matha hapkatkre office ta OC ga ani du wari sanaduna le OC mani tombada nungaitana yenglaga sir case mayam sisenabada matha saba male ware amasu Ekoi ya wabasidi makoi na ubidaba khangdreda sir praja mayam sina khalise ekoi na jeksindabaги ni sini khara phatraga chindai haibadunida keshu khalun gyandar gani moisu OC du taplapna wa mahodore sir ngasai gi magi nupidu na ngangle iba wado oi thokpa yari ba waro khangde mana ngangli bado ai bhabta de loshin bangamde Chak charaba hanglaga madugi mahutta ising thae haibagi mongni magi dudi OC do mani tombagi wadu da nokthore sir so onthok ba nangsu khaluni mangi hai refer mangladi report to ba kaidobi haina hangbada halakani khanbana report to hodre aduga siraga lerame haiba pokom sibu chana ribrane aduga yamga idi sir Numit tu sutara mangani muksuri haine mangido. Ai kay ai doino khangdeda. Moi pokum duda makata ba wa hangning ba pokdrabani. Har tha thokta ba wa ngak tani je sir. Mana ngangli bado. Loshin ba yaba machet ama phau yaude. Ai dine phuning bana loirabani. Mani tom badu nokthore. Idom ta khan ba WakhaL rana khalubani. Nang su khalam liboire. Aseng bane sir. Taseng na phuning bam phawrabani. Wahang duga paukum duga. Churchanpur hairi balam se kanagi minglo duna tholino hangbada chingthang khombagi haiba pakumduni mana pirise seida sumain cho mum noksida khazai ga se nok ta bai kopsile torise idu masago dringaida hanubana andore do tori sir case me amse ibarki sir long na batorse nupi leitrine nupi gi wabu damada paira leire sir hojikan se Nupi yam tangi. Hojikan se nupi yam tangi. Ahal laman mayam sina angang nupa haidana. Amok toiba. Nupi pokan tre hojikti. Se nupi leitre. Kaap taraga le hobana kungay mo idoribani. OC do nokning luramale. Hauna nokthore. Adudi sir, icha nupi yama leiriba se sir gi nama palhorasira. Aduna faradra. Phagi su phagi ne sir. Ngasai gi macha nupi ne haibra kaino. Adugi nupi do Masaktu dum yaine. Yare. Aine, ariba sumoiragi. Channel mai phau na do mande. Nupi loge harade mama hani yingno haiba wado. Kawganu ko, kawphade. Hoini sir. Siran turan romance ki sin matek do pabung na transfer tawramdana. Mani tomba wado da nokthore makhata na khumlaktre. Asumna awaba wari singdo ngahaki oina nakanda thamduna nungaiba wari matek thechinduna sane somda thoishna gi anabado boris hangbalai makhuttaso polythene bag ajoba ani yanduna madu ubada bidya nokthore aduga taplapna haire sir kaino toiside thoishna se keibam ge khangdab adugi sidagi apamba khanjesano na khanba aduinida sida phamo sir si haiduna Pida macha ama leibado Boris da pire. Boris makhutuna yala iba polythene bag anido bidya da pire. Bidya su loksinduna nakanda thamkre. Boris tabna fam thaduna thoishna da yengbadi ngamda michina haifet yengduna. Thoishna khara farabo. Thoishna mawadi yam ngangningrabani adu ahanba hanglaklibani haidana tawribadu ubada khumdaba nungaitre khanduna taplapna. Oh, khasik phare sir. Na bayade sachat pharuko hoi adu nangbu thabak se resign tawrage hairo to asira na som khanba kedobai toktoiba tokanuda matam khara patharaga leire sira na som khaliba Boris taplapna nangi pathaning ba matam do phau patha keshu kaide adugu thabak do hekta resign tawbadi pamai thoishna khumde tumina dumakle Bidya do ani do gi matawduda thokpasu thokni thokpasu yada tawduna adumakle ani do tumin leina khibado ubada bidya taplapna marak thattana
Sir, cha thakse. Yarnida, thagumse bidya. Noida thabak hapjilani. Hapjiloida. Ai lawrukige. Lawra no yari mi bidya nangbo. Yade sir. Kuiroye. Ngaktang ni. Si haiduna bidya do room do dagi thokre. Room do ichik chikhawi. Ani do wari sanade. Tumin laine. Thoishna. Wari saba horakani khanbada nakanda onthoklaga lekre. Borisu mataududa wari hodok patanbagi tumin na le. Wa makha tarakte. Adubu WakhaLdadi khali. Nungaitaba awaba WakhaL ama. Kanana su udaba, kanana su khangloidaba WakhaL ama. Somda cha lawruni haina thokiba nupido pa khanjilakte. Canteen dusho yam ka hena chinde. Aduma komlibani. Adubo ma order taude. Chair amada famlaga phone metuna le. Tanjadu da khanghaudana mangda thariba table do miyoi amana kokok thilei. Video phone metlambado mamai fat ongkhatlei. Ure nokfet tawduna leiramliba miyoi do. Yengbada lanjadaba manba masakni. Kana? Ai khangdrabo? Khangde. Yam thuna kawina. Kawba kawdabana nakanda thamkhraga nasakto bong phawudrine. Hera, ong phawudaba gaidi hargano. Hospital da namana binabagi layingbado aina nine. Vidya ningsingnaba kana hotnari karamba matamda kanagi imanabi haiduna. Roger, mataududa makuta pairamba gari soduna makokta haifet hotli. Budi sidi bera karini. Lumaga nang masakhangde haibe pibamduda laeda. Vidya ngangliba wado khaziktai singna taba nate. Kariba? Kishinate da. Kinom haida? Haideda. Haye. Hairadi kai hairiba hairodana. Tadabai natro hangise. Tadaba gyar. Tai haidana nachinmak na haikre dudi. Karam kanda. Hera. Cook sida record tawnaba screenshot lawnaba tongana yawbasinate kamaina haidana nangonda haidoino haide hai Vidya suklap tawna Roger da yenglei aigi matam manghanbane nangna laise ish kimse tawduna famla leidubo nangi matam manghaledi hakmandro canteen sida laise thabak leibai natro canteen da laise achapot chaba achapot leiba si ngактani sibu thabaklo Aduna taba thabak. Ngai ko ni. Part-time job oina waiter natraga sweeper goibro. Vidya adum na hekharak paduda sauri tawduna fuk haugatle. Roger da fairap tawba mityeng ama yenglamlaga order tawba jangkre. Roger matawdu yengduna lehawi nokningba su phawri. Marak sida nungshiba haiba simasu pothap oina haplaklibani. Pothap haina pallubada sauri karamna de sauroi nungshi haina khanduna thamliba sida Pothap haina pallubada sauri karamna de sauroi nungshi haina khanduna thamliba sida pothap pallubana de adumak saugani saubam thokpani palluba hairiba aina lanbani masada pothap haina pallubada sauna operation tawbada manungda kati thamamge khangni nang haiba singse hairakpasu yaribani asumna leiringai tanjaduda pocket yauriba phone do ring khinglei Roger murum sonduna pocket gi phone do lauthoi Matang untuk na chakidre romance matik tawba sibhaw ek thugaib yeli dako aduga phone gi screen duda kanano haina yengbada mani tomba haina tharambadu ubada call do fat paikhatle mina wangang lakpagi matam pide mana hana ngangsile natudi bangdrabani na mina romance tawba siam chamni ne na korino kaino hairo asasat ai thabag yam chinba mini amtaw na sidana Natuda haido wado engonda haireba. Oh, nungaitida. Phangdabai ko. Hoi kaide. Kaida una seba. Phagi nati wari yamle. Mi yamle taba jaga amada. Roger mani tombagi akonbagi wadu tabada phagi taraktre. Serious ta onthare. Hoi hairo. Mi yamle taba giza ke fedelo. Hoi lagi. Asumna ni do kol thamnakre. Roger Hanna yenglamda canteen dudagi hatho thoki. Vidya madu ubada machinda murum soli. Masuksiga. Si haiduna maso coffee do puduna room tamna kakhatlei. Somda mani tombana Roger bu ngaiduna leire. Ikui da adumak yaushilei. Yaure lambi khar chin tawbani. Laubham. Achaput khara order tawkibani. Roger jangsinduna famthai. Mani tombada yengduna taplapna wari do hodore.
Kay wano, nang nahaido mo. Mikiras ki wari ni. Kay, nang paudara ba na dro, drug case na chena ba do? Roger khangi haibagi matawgum mangagtunom lay. Nang thazabra ne, mana dum na tarong gani heba. Mandi. Adum maga yana daba gana lay jano. Makoy na tarong ba ma, haibadi maral season na ba? Adugi wado ni. Aduda kanano haibasi direct kangde. Pariba mising do hojik phawbadi thadoktre. Mikiras phanglaga thadokdoini. Anam yam kali, hayu yade. Ngai kone. Ado Mikiras to hojik karai da laikhrage. Kangde. Ai mulda ma thibadi chala. Ai mulda di kadoba. Yum saraga makoi khara leram. Sinthoi baso. Hoi. Os berani na. Berana di. Ai na ai mul chalui. Moina leiriba mafamda. Aduda di leramtre. Lambi wana bagadi natego. Lambi di khangida. Aduda aina namituda changbado ahingoi baga kaino mathong ramamda khangkidre. Ibani mung chalusiro. Chalasu kana fam leiroida. Mafamdo chalui mi da hode. Makhoi ki leiramba yumdasu leihode. Bomb blast tawi haidana adum leiramtre. Ado nang manung yongna changuraba kamdaugi. Subnagi room amakhakni leihoribado. Atopa ihenba ayurakte. Roger khumlakte. WakhaL ngahak khanduna lei. Mani tomba wadu makha amuk tare. Raski case to nang ningsinglibra. Roger ningsingli haibagi matawgum mangagtunom lei. Mani tomba mirak narak yengduna tap naire. Rasto Mikiras na hotbani. Ay mathayam sorry. Roger wafam duda mamit mana chap yung khalay. Aduga thazadaba ang agpasagpamda mani tombada yengduna ngaglapna. Kari Mikina Mani tomba hoi haibagum mangagtunom lei. Mana di kamay na. Aduga nang di kamay khangiba. Mail da kananom na thare. Atopa da wiradi shoida na sarasalan. Adugi mathayam say. Atopa sing khangdriba. Khangdre. Adubu aiga higik punba osido. Nang khangbra. Roger WakhaL nga khali. Aduga nahamuglag minabadura. Maso khangi hero. Blackmail gi mong ni tawrido. Mangonda video thariba nupasina message hari. Blackmail gi mong ni tawrido. Mangonda video thariba nupasina message haraga blackmail tawriba nidana. Kamaina video do media da flash to. Natradi matu macha khudong thiba nangani sini. Kamdawre do dia. Kamdawdore. Patanong da thodi nangamuk chena doro. As ai mathayam saida. Adu kamai do khragiba. Adi matangdo. Phangde na jenakre. Kashwarak dro. Harakte. Haibam su thokte. Ai nong matoi da wangang kide. Adana irai laina aina phangde habada adum thajagibani. Khanglaga na kamdoba. Matungi thokpa tawrani. Hosik meki phangdaba yadeida. Ma phanglaga wa pumnamak thokadoini. Ado Thuishna khangbra. Mani tomba WakhaL nga khali. Haire ibadu kanano haibagi mawangda ningsingnaba kana tawri. Thuishna di Mikiras ka khangnabado. Oh, khangi. Kidawrage. Hospital da leho. Kaina arjano. Adudi phajana khangdreda. Mikiras ki maramgi objala. Ado haraga Mikiras ka maga khangnabani. Mangonda di kishu tawrukta jala. Khangdene. Hangusaira. Na baduda yarakadrane. Ai heng chitkani. Aduda wari sanarki. Aduga paudo haragi. Adu natabi icham chamna nabang boin chatpadi. Adu suyai. Ado ai haifet yengaga haragi. Mawongdo. Hoi haro. Asomna ani do wari sanaduna leire ngahak wari sanaraga ani do sohanakre. Mani tomba office ta changlamde mayumda duma khali. WakhaL ngahak yangnaba haiduna walking thoklei. Sorokta chatpadu nungaite khanduna labuk tawa romda lakpani. Mamli tawrakpa duwaida ayingba nungsiddo masada fuhalli. Aduga labuki phasabado mitpo inghanba oina yengduna le. Nungdang wairam tarakpagi ka hena su phasakre.
ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯤꯕ ꯅꯥꯃꯤꯕ ꯃꯍꯥꯛꯅ ꯌꯩꯕꯗ ꯂꯧꯕꯨꯛꯇ ꯍꯧꯔꯤꯕ ꯑꯁꯪꯕ ꯄꯥꯝꯕꯤꯁꯤꯡꯗꯨ ꯍꯥꯏ ꯍꯨꯝꯅ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯐꯣꯟꯗꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯇꯣꯟ ꯂꯥꯛꯄꯗꯨꯗ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯅꯥꯅꯣ ꯌꯦꯡ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯂꯥꯛꯂꯤꯕ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯁꯪꯇ꯭ꯔꯩ ꯐꯣꯟ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ unknown dead body found from Kamai village Tamenglong district